ꯑꯁ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯀꯔꯤ ꯁꯥꯔꯨꯕꯅꯣꯗ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯕꯣ ꯑꯣ ꯀꯩꯒꯨꯝꯕꯀꯣ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯗꯤꯀꯣ ꯅꯪ ꯅꯄꯥꯝꯗ ꯆꯠꯒꯗ꯭ꯔꯥ ꯍꯥ ꯅꯄꯥꯝ ꯆꯠꯀꯗ꯭ꯔꯥ ꯌꯨꯝ ꯄꯥꯟꯕꯁꯨ ꯌꯥꯎꯕꯅ ꯑꯇꯣꯞꯄ ꯃꯣꯏꯗ ꯑꯉꯥꯡ ꯑꯣꯏꯔꯗꯤꯀꯣ ꯎꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯎꯝ ꯄꯥꯜꯂꯦꯕ ꯏꯆꯥꯒꯤꯗꯃꯛꯇꯀꯣ ꯎꯝ ꯍꯤꯡꯒꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯎꯝ ꯑꯩ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯟ ꯄꯥꯠ ꯊꯣꯡꯕꯅꯦꯕꯀꯣ ꯌꯦꯟ ꯄꯥꯠ ꯊꯣꯡꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁꯤꯗ ꯃꯀꯜ ꯈꯔ ꯂꯩꯔꯦ ꯃꯔꯤꯟ ꯁꯤꯗꯁꯨ ꯂꯩꯔꯦꯀꯣ ꯃꯔꯤꯟ ꯈꯔ ꯂꯩꯔꯦ ꯃꯈꯣꯡ ꯈꯔ ꯂꯩꯔꯦ ꯀꯂꯦꯖꯥ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯎꯁꯣꯏ ꯎꯁꯣꯏꯅꯦ ꯎꯁꯣꯏ ꯎꯁꯣꯏ ꯁꯤꯡꯖꯨ ꯎꯁꯣꯏ ꯁꯤꯡꯖꯨ ꯁꯤꯅ ꯃꯌꯥꯡ ꯃꯇꯣꯟ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯇꯤꯟ ꯌꯣꯠꯂꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯆꯥꯛ ꯆꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯁꯦ ꯑꯩꯁꯦ ꯑꯥꯗ ꯂꯧꯕꯨꯛꯇꯀꯣ ꯐꯣꯔꯁꯟ ꯈꯣꯏꯕ ꯖꯥꯠꯇꯣ ꯑꯗꯨꯒꯤ ꯉꯥ ꯐꯥꯕ ꯆꯠꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯦꯅ ꯍꯥꯏꯕꯀꯣ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯏꯃꯥꯅ ꯀꯧꯕ ꯂꯥꯛꯄꯀꯣ ꯌꯨꯝꯗ ꯂꯥꯛꯍꯧꯋꯤꯅ ꯍꯥꯏꯕꯀꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯀꯣ ꯏꯃꯥꯒ ꯄꯥꯕꯨꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯥꯅꯤꯁꯦ ꯎꯅꯕ ꯂꯥꯛꯑꯦ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯔꯥꯙꯥ ꯀꯧꯋꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯔꯙꯥ ꯀꯧꯋꯦ ꯑꯗꯣ ꯔꯙꯥ ꯀꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯨ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯦꯕꯀꯣ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯣ ꯃꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯄꯥꯕꯨꯡꯒ ꯃꯕꯥꯅꯤꯁꯦ ꯊꯧꯕꯥꯜꯗ ꯆꯠꯂꯨꯕꯅꯦ ꯍꯥꯏꯕꯀꯣ ꯊꯧꯕꯥꯜꯗ ꯆꯠꯂꯨꯕꯗꯣ ꯎꯅꯅꯤꯡꯃꯟꯕꯒꯤ ꯌꯨꯝꯗ ꯊꯤꯔꯒ ꯂꯥꯛꯄꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯇꯥꯟꯖꯥꯗꯨꯗ ꯏꯃꯥꯁꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯗꯨ ꯊꯦꯡꯅꯔꯀꯥꯟꯗ ꯏꯃꯥꯁꯨ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯕꯅꯤꯅ ꯁꯤꯗ ꯃꯃꯥ ꯂꯩꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯕꯥꯅꯤꯕꯨꯀꯣ ꯀꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯂꯥꯛꯄꯁꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯎꯅꯕ ꯂꯥꯛꯄꯁꯦ ꯎꯅꯕ ꯂꯥꯛꯄꯁꯦ ꯎꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅꯀꯣ ꯑꯥ ꯂꯥꯛꯄꯁꯦ ꯑꯥ ꯍꯥꯏꯗꯤ ꯍꯥꯟꯅꯁꯨ ꯃꯣꯏ ꯍꯥꯏꯔꯛꯇꯦꯕ ꯎꯝ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯁꯤꯡꯖꯃꯩꯗꯒꯤꯀꯣ ꯈꯪꯉꯝꯃꯣꯏ ꯎꯝ ꯗꯥꯏꯔꯦꯛ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯎꯝ ꯅꯅꯥꯎꯅꯁꯨ ꯅꯦꯅꯦꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯎꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯡꯕꯤꯕꯁꯦꯀꯣ ꯎꯝ ꯍꯥꯏꯖꯔꯤ ꯅꯅꯥꯎꯅ ꯎꯝ ꯄꯥꯡꯕꯤꯕꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅꯀꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯉꯥꯡꯒꯤꯁꯨ ꯑꯗꯒꯤ ꯏꯕꯥꯅꯤꯒꯤ ꯃꯨꯛꯕꯥꯡ ꯇꯧꯅꯕꯁꯨ ꯄꯩꯁꯥ ꯈꯔ ꯄꯤꯕꯤꯔꯝꯃꯦꯕꯀꯣ ꯄꯩꯁꯥ ꯄꯤꯕꯤꯔꯝꯕꯗꯣ ꯏꯕꯥꯅꯤꯅ ꯑꯁꯤ ꯌꯦꯟ ꯄꯥꯠꯁꯤ ꯂꯩꯔꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦꯅꯀꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯉꯥꯡꯒꯤ ꯄꯤꯕꯤꯔꯝꯃꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯅꯕꯥꯅꯤ ꯏꯕꯥꯅꯤꯅꯀꯣ ꯏꯕꯥꯅꯤꯅ ꯏꯕꯥꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯃꯣꯏ ꯃꯌꯨꯝꯗ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯆꯥꯛ ꯆꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏ ꯑꯗꯣ ꯅꯣꯡꯃ ꯆꯠꯁꯤꯀꯣ ꯀꯣ ꯆꯠꯁꯦ ꯑꯩꯅ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯏꯁꯇꯦꯟꯁꯦ ꯌꯥꯝ ꯌꯥꯗ꯭ꯔꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥ ꯏꯁꯇꯦꯟꯁꯦ ꯑꯃꯔꯛ ꯁꯤꯜꯂꯅꯤꯕ ꯑꯗꯨ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯄꯥꯕꯨꯡ ꯈꯣꯏꯗ ꯆꯪꯂꯛꯀꯦꯕꯀꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯌꯦꯡꯕꯤꯔꯒꯗꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯂꯥꯛꯀꯦ ꯄꯥꯕꯨꯡꯒ ꯏꯃꯥꯕꯨ ꯑꯗꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯆꯥꯒ ꯏꯕꯥꯅꯤꯅꯀꯣ ꯄꯥꯕꯨꯡꯒ ꯏꯃꯥꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯅꯥꯗ ꯌꯦꯛꯇꯕ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨꯀꯣ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯃꯊꯦꯜꯁꯦ ꯆꯥꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕꯁꯦ ꯃꯍꯤꯁꯦ ꯍꯩꯊꯔꯒꯦ ꯏꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯑꯩꯅꯀꯣ ꯀꯪꯅ ꯉꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯀꯪꯅ ꯉꯧꯕꯗꯣ ꯌꯥꯕꯨꯗꯤ ꯌꯥꯏꯕꯀꯣ ꯑꯩꯅ ꯃꯍꯤꯗꯣ ꯑꯃꯨꯛ ꯆꯥꯅꯤꯡꯕ ꯃꯍꯤ ꯂꯩꯔꯗꯤ ꯑꯃꯨꯛ ꯎꯝ ꯍꯥꯎꯔꯣꯏ ꯎꯝ ꯀꯪꯃꯜꯂꯁꯨꯀꯣ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯎꯁꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯛꯏꯁꯤ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯝꯇ ꯍꯥꯟꯅ ꯆꯥꯒꯦ ꯁꯤꯁꯦ ꯎꯁꯣꯏ ꯆꯥꯅꯤꯡꯉꯦ ꯑꯁ ꯀꯨꯏꯔꯦ ꯃꯥ ꯍꯥꯏꯔꯛꯄ ꯎꯝ ꯉꯁꯤꯇ ꯉꯥꯏꯔꯤ ꯑꯦ ꯍꯥꯎꯋꯦ ꯃꯈꯜꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯍꯥꯎꯋꯦ ꯎꯝ
ทะเลยางที่น่ะต่างค่ายต่างกันมาเสียมา พอรู้เรื่อง อืม anh ta kia nào mày ấy nhà nào bên nào ấy nhà nào bên phật đấy ở đúng là khai sao bên ngoài đây thì thôi còn เขา mà coi luôn ไม่ใช่เนี่ยมันก็เนี่ยกระเลยที่จะเย็นจะมาแล้วป่ะ à biết cũng ra mà đây nhỉ u đứa nhỉ siêu đứa siêu à เอาหมักตั้ง làm sao rồi bên mà làm sao 1 triệu ใช้ให้มันมาดูแบบ nó tiêu tăng khai làng lì có đó mà con mà cái Masih di sini namanya garim da aruba wahang ama hangga ina ที่ที่ไม่ได้นี่ก่อน มาจะดีคุณก็ครับได้ยังคุณบอกว่าที่น้ำหนักก็นงทุกกันตายกันบันทึกยังเจ๊ถ้าเฮ้ยจิงเกอร์ตัวไม่มาคนทุกไปวันนะไอ้เงี้ยสิดีกว่านงวันแต่ว่ารู้บ้ามาหังเลยใช่ไหมนั่งผมบ้างงละฮะ ต้องรู้ว่าไก่ว่าให้นะ หังก็ อืม ก็ดีกันมาป่ะไอ้พี่เขาหยิบมุ้งเสียก่อนที่น้ำแบบชาวบิวตี้ยาดเลยโอ้ยรู้แต่ว่านี่ไอ้หนังดูเสียดวงมากเลยอันใช้โรคปามเมื่อกี้ชุมหังไม่ว่านี่ป่ะก่อนไกลกุมป่ะก่อนไอ้น่ะเลยคิดว่าโทษดีกว่าดังน้ำปามจะสักกระไร ค่ะ น้ำปามสักกระไรอะดูเนี่ยไอ้นายจะนั่งคุมบังงงไรไอ้นายเด้อไอ้เนี่ยชีกับโทษจะนั่งน้ำปามสักกระไรบะ ใช่เลย ก็เลยอ่ะ อืม ข้ากันงานมุตาเลย ใช่เลย มาลำไห้ไงฟังว่าอะไรที่น้องเนี่ย ให้ที่โตให้เดียวเพราะว่านั่งสมาให้เดี๋ยวก็ให้นึงเดี๋ยวแล้วก็วันให้จะ ให้ไหนต้องคุมเลย ผมมอให้หรอ ให้เนี่ยรู้ว่าอะไรจะชุกก่อนมีดิไม่ว่าอะไรก็ว่านะคือดิมีเลยน้ำมักในให้ไปยาเดี๋ยว ครับ ยุ่งปานสุยากนะตกขโมยไปอ่างโอ้ยเลยดีกว่าที่อ่างโอ้ยชั่วตายเลยบะซาบินมักก็เป็นกัน อาจจะไอ้บุญนี่สิ่งบิ๊กหรอ ไม่ใช่กันนี่ทุกอย่างมันคือแล้วล่ะไอ้นั่งบวชทุกอย่างมันคือแล้วล่ะไอ้สมัยเดิมนี่ฮะนั่งขยับด้วยนะ ฮะ นั่งดีกว่าโอ้
ꯍꯌꯦꯡ ꯋꯥꯏ ꯑꯩꯁꯦ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯅꯪ ꯆꯤꯡꯅꯕ꯭ꯔꯕ ꯆꯤꯡꯅꯗꯦ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯅꯪ ꯈꯪꯉꯝꯅꯤꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡꯋꯥꯏ ꯅꯪ ꯑꯩ ꯋꯥꯁꯛ ꯄꯤꯌꯦ ꯀꯩ ꯍꯥꯏꯅꯣ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯗꯤ ꯑꯗꯨꯅꯦ ꯑꯩ ꯋꯥꯁꯛ ꯄꯤꯔꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯄꯥꯝꯕ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯗꯤ ꯅꯉꯣꯟꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯗꯤ ꯑꯗꯨ ꯅꯪ ꯀꯩ ꯈꯨꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯅꯦꯕ ꯑꯩꯁꯨꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯀꯩꯒꯨꯝꯕ ꯅꯪꯅꯒꯨꯝꯕ ꯁꯤꯈ꯭ꯔꯦꯅ ꯈꯜꯂꯁꯤꯕꯀꯣ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯑꯩ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯦꯕꯀꯣ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯁꯤ ꯐꯥꯒꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯊꯤꯔꯣꯏ ꯑꯩꯒꯤ ꯅꯪꯗꯤ ꯆꯤꯡꯗꯤ ꯆꯤꯡꯅꯩ ꯀꯃꯥꯏꯅ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯃꯛ ꯅꯠꯇꯦꯕꯀꯣ ꯑꯗꯨꯁꯨ ꯅꯨꯄꯥꯒ ꯅꯨꯄꯤꯗꯤ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯑꯗꯣ ꯅꯨꯄꯥꯁꯤꯡꯅ ꯇꯥꯔꯒ ꯑꯃꯨꯛ ꯁꯥꯎꯗꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯅꯠꯇꯦ ꯑꯗꯨ ꯃꯥꯒꯤꯅꯦꯕꯀꯣ ꯇꯁꯦꯡꯅ ꯍꯥꯏꯕꯤꯒꯦ ꯑꯩꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯨꯟꯗꯣꯛꯑꯝꯃꯒꯁꯨ ꯂꯥꯏꯕꯛ ꯊꯤꯗꯅꯀꯣ ꯏꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯍꯩꯕ ꯋꯥ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯁꯨꯝ ꯃꯉꯣꯟꯗ ꯑꯩꯅ ꯍꯪꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯤꯀꯣ ꯈꯪꯉꯦ ꯑꯩꯅ ꯈꯪꯅꯤꯡꯕꯒꯤꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯨꯅꯦꯕꯀꯣ ꯅꯪꯅ ꯍꯥꯏꯕꯗꯧꯅ ꯑꯩꯅ ꯅꯪꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯑꯩ ꯄꯤꯛꯏꯕ ꯑꯉꯥꯡꯁꯦ ꯑꯩ ꯉꯝꯅꯕ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯣꯛꯀꯅꯦꯕ ꯃꯁꯤꯒꯤ ꯃꯒꯨꯟꯁꯦ ꯑꯩꯉꯣꯟꯗ ꯂꯩꯒꯅꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯏꯕꯤꯒꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯣ ꯃꯥꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯄꯤꯛꯇ꯭ꯔꯨ ꯆꯠꯄ ꯀꯕꯛ ꯍꯩꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯇꯝꯗꯒꯤ ꯄꯥꯕꯨꯡꯗꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯄꯥꯕꯨꯡꯗꯣ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯐꯥꯎꯕ ꯂꯧꯕ ꯉꯝꯃꯤꯁꯤꯅꯤ ꯁꯤ ꯐꯥꯎꯕ ꯌꯧꯔꯛꯄꯅꯦꯕꯀோ ꯅꯨꯄꯤꯅ ꯉꯝꯃꯒ ꯑꯩꯅꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯉꯝꯃꯒ ꯃꯆꯥ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅꯦ ꯃꯥ ꯈꯪꯗꯣꯏꯅꯦ ꯃꯥ ꯈꯪꯒꯗꯣꯏꯅꯦꯕ ꯐꯤꯂꯝꯗ ꯀꯩꯗ ꯇꯧꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯩꯕꯨꯗꯤ ꯏꯄꯥ ꯃꯁꯛ ꯈꯪꯍꯧꯋꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯑꯩꯁꯨ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯣꯀꯣ ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯑꯗꯨ ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯈꯪꯍꯧꯋꯦ ꯑꯩ ꯃꯁꯛ ꯈꯪꯍꯧꯗꯦꯕ ꯏꯃꯥꯁꯤꯡꯅ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯕ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯀꯟꯅ ꯉꯝꯃꯣꯏꯗꯣꯏꯅꯣ ꯉꯥꯡꯉꯣ ꯋꯥ ꯈꯛꯇ ꯏꯃꯥꯁꯤꯡꯅ ꯀꯟꯅ ꯄꯥꯕꯨꯡ ꯌꯥꯎꯗꯅ ꯑꯩꯈꯣꯏꯕꯨꯀꯣ ꯀꯩꯗ ꯁꯣꯏꯒꯦ ꯉꯥꯝꯒꯦꯅ ꯌꯦꯡꯁꯤꯟꯕꯤꯕ ꯌꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯏꯃꯥꯅ ꯏꯃꯥꯅ ꯄꯤꯛꯏꯉꯩꯗ ꯌꯧꯔꯛꯄꯅꯦꯕꯀꯣ ꯍꯣꯏ ꯑꯣ ꯄꯥꯕꯨꯡ ꯉꯟꯇꯥ ꯂꯩꯇꯦꯕꯀꯣ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯨꯝꯃꯦ ꯑꯁ ꯑꯩ ꯀꯥꯎꯔꯝꯃꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯥꯗꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯦꯕ ꯑꯗꯣ ꯑꯍꯨꯝꯗꯣ ꯅꯨꯄꯥ ꯑꯅꯤ ꯃꯥꯒꯅꯦꯕꯀꯣ ꯑꯩꯅ ꯑꯍꯟ ꯃꯥꯅ ꯑꯍꯟꯅꯦꯕ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯣ ꯏꯃꯥꯗꯤ ꯑꯁ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯑꯍꯨꯝꯅꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯅ ꯑꯃꯅꯦꯕ ꯍꯣꯏ ꯑꯗꯨꯃꯛ ꯑꯣꯏꯔꯁꯨ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯣ ꯑꯗꯨꯅꯤ ꯑꯩ ꯀꯥꯎꯕꯅꯦ ꯑꯁ ꯏꯃꯥꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯍꯦ ꯑꯍꯨꯝꯅꯦ ꯃꯥ ꯁꯦꯟꯅꯔꯛꯏꯁꯦ ꯑꯗꯨꯒꯀꯣ ꯀꯩꯅꯣꯝꯃꯒ ꯍꯪꯒꯦ ꯅꯪꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯄꯥꯕꯨꯡꯒꯤ ꯁꯛꯇꯝꯗꯣ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯇꯝꯗ ꯄꯥꯕꯨꯡꯒꯤ ꯁꯛꯇꯝꯗꯣ ꯅꯪꯒꯤ ꯃꯪꯗ ꯎꯕ꯭ꯔꯥ ꯂꯩꯈꯤꯗꯕ ꯁꯛꯇꯝ ꯅꯠꯇꯦ
ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯅꯪꯒꯤ ꯃꯪꯗꯒ ꯑꯗꯨꯝ ꯄꯥꯕꯨꯡ ꯎꯕ ꯍꯥꯏꯅ ꯂꯩꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯄ꯭ꯔꯕ ꯅꯪꯒꯤ ꯃꯪꯗ ꯀꯨꯏꯗꯦ ꯃꯥ ꯍꯦꯛ ꯂꯩ ꯈꯥꯡ ꯈꯪꯕ ꯉꯁꯤꯁꯦ ꯇꯤꯡꯉꯨꯗꯅ ꯀꯥꯡ ꯄꯥꯏꯔꯛꯑꯦ ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗꯗꯤ ꯎꯝ ꯑꯗꯨꯝ ꯈꯔꯗꯤ ꯎꯔꯝꯃꯦꯀꯣ ꯎꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯐꯥꯎ ꯎꯗ꯭ꯔꯦ ꯃꯪꯗ ꯀꯌꯥꯃꯨꯛꯀ ꯂꯥꯛꯑꯝꯒꯦ ꯃꯥ ꯍꯦꯛ ꯂꯩꯈꯤꯕ ꯃꯇꯨꯡꯗ ꯑꯣ ꯃꯉꯥꯔꯛ ꯇꯔꯨꯛꯂꯛ ꯑꯗꯨꯋꯥꯏꯀꯣ ꯎꯝ ꯈꯔ ꯑꯗꯨꯝ ꯎꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯐꯥꯎ ꯎꯗ꯭ꯔꯦ ꯅꯪꯗꯤ ꯑꯃꯨꯛ ꯎꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯃꯤꯟꯅꯕꯁꯤꯡꯗꯨꯀꯣ ꯎꯝ ꯑꯗꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯎꯝ ꯃꯥ ꯑꯩꯗꯤ ꯍꯤꯡꯂꯤꯉꯩꯗ ꯇꯧꯕꯁꯤꯡꯗꯣ ꯑꯩꯗꯤꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯀꯔꯤ ꯁꯥꯔꯨꯕꯅꯣꯗ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯕꯣ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯀꯣ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯃꯪꯗ ꯎꯗꯦꯕ ꯄꯤꯛꯉꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗꯀꯣ ꯑꯩꯒꯤ ꯃꯪꯗ ꯃꯥ ꯁꯨꯡꯎ ꯎꯗꯦ ꯐꯣꯇꯣꯗꯗꯤ ꯎꯑꯦꯕꯀꯣ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯃꯥꯒꯤ ꯃꯁꯛ ꯈꯪꯍꯧꯗꯕꯒꯤꯀꯣ ꯈꯪꯍꯧꯗꯕꯗꯨꯒꯤ ꯃꯪꯗ ꯎꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦꯕ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯒꯨꯝꯕ ꯆꯠꯇ꯭ꯔꯒꯗꯤ ꯗꯦꯜꯂꯤ ꯆꯠꯄꯒꯤ ꯃꯪꯂꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯍꯥꯏꯕꯗꯤ ꯎꯗꯕ ꯄꯣꯠꯇꯣ ꯃꯪꯗ ꯎꯕ ꯍꯧꯅꯗꯦ ꯍꯥꯏꯕꯒꯨꯝꯅꯦꯕ ꯃꯣꯏꯅꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯎꯔꯝꯗꯕꯩꯔꯥ ꯈꯪꯗꯦ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯇꯦ ꯑꯗꯨ ꯑꯁ ꯑꯩ ꯁꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯁ ꯑꯩ ꯀꯔꯤ ꯍꯥꯏꯔꯨꯕ꯭ꯔꯀꯣ ꯑꯩꯅꯀꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅꯕꯅꯦ ꯍꯥꯏꯔꯒ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯁ ꯈꯪꯍꯧꯗꯦ ꯑꯗꯨꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯄꯤ ꯇꯥꯅꯤꯡꯉꯦ ꯑꯁ ꯑꯩ ꯁꯣꯏꯔꯈ꯭ꯔꯦ ꯑꯁ ꯀꯥꯏ ꯂꯩꯔꯤꯁꯦ ꯌꯥꯏ ꯆꯠꯂꯣ ꯑꯁ ꯃꯨꯛꯕꯥꯡꯒ ꯄꯨꯔꯥ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯉꯁꯤꯗꯤ ꯆꯥꯔꯣ ꯆꯥꯔꯣꯁꯦ ꯀꯥꯡ ꯄꯥꯏꯔꯛꯏꯗꯣ ꯅꯣꯡ ꯇꯥꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯁ ꯃꯇꯥꯡ ꯆꯥꯗꯅꯀꯣ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯅꯕꯅꯦꯅ ꯑꯩ ꯋꯥꯔꯤ ꯁꯥꯕ꯭ꯔꯕꯨ ꯉꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯈꯨꯗꯛꯇꯒꯤ ꯑꯗꯨꯝ ꯋꯥꯔꯤꯁꯤ ꯁꯥꯕꯅꯤꯅꯀꯣ ꯑꯩ ꯀꯥꯏꯗꯒꯤꯅꯣ ꯊꯣꯛꯈꯤꯕꯅꯣ ꯈꯪꯗꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯑꯩ ꯆꯥꯔꯒꯦ ꯆꯥꯕ ꯍꯥꯟꯅ ꯂꯣꯏꯕꯁꯤꯡ ꯍꯥꯞꯅꯤꯡꯉꯥꯏ ꯊꯝꯕꯅꯤꯅ ꯃꯌꯥꯏꯗ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯨꯀꯣ ꯀꯥꯡꯁꯨ ꯑꯃꯨꯛ ꯂꯥꯛꯏꯗꯣ ꯃꯗꯨꯅ ꯈꯨꯌꯥꯝꯗꯨꯒ ꯆꯥꯔꯣ ꯑꯗꯨꯒ ꯀꯥꯡ ꯆꯤꯛꯑ ꯂꯩꯔꯤꯇꯣ ꯅꯣꯡ ꯇꯥꯕꯒꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯡ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯌꯦꯟ ꯃꯈꯣꯡꯅꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯃꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯅꯦꯕ ꯀꯣꯏꯂꯔꯒꯤꯒꯨꯝꯕ ꯌꯦꯟ ꯑꯀꯟꯕ ꯖꯥꯠꯇꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯌꯦꯟꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯀꯜꯂꯤꯀꯣ ꯁꯤꯡꯂꯤꯒꯨꯝꯕ ꯉꯥꯛ
ꯅꯪꯒꯤꯁꯨ ꯅꯈꯨꯠ ꯃꯥꯜ ꯁꯤꯡꯒꯤ ꯃꯈꯣꯡꯗꯣ ꯕꯣꯏꯂꯔꯗꯀꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯄꯥꯔꯠ ꯑꯃ ꯍꯥꯏꯔꯣꯅꯦ ꯕꯣꯏꯂꯔꯗ ꯀꯔꯝꯕꯅ ꯍꯥꯎꯒꯦꯕ ꯃꯐꯩ ꯃꯐꯩ ꯇꯥꯎꯔꯒ ꯆꯥꯕꯗ ꯎꯝ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯍꯥꯟꯅꯀꯣ ꯕꯣꯏꯂꯔ ꯃꯈꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯝꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯨꯝꯕꯗ ꯏꯟꯁꯥꯡ ꯀꯩꯀꯥ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯡꯒꯗꯨꯀꯣ ꯑꯗꯨꯝ ꯍꯥꯞꯄꯣꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯡ ꯀꯩꯀꯥ ꯑꯗꯨꯝ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯍꯥꯞꯄꯣꯅ ꯍꯥꯏ ꯑꯗꯨꯒ ꯃꯀꯜꯒ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯀꯞꯄꯤꯅꯦ ꯑꯩꯗꯤ ꯉꯁꯤ ꯀꯞꯆꯦꯠꯄ ꯑꯣꯏ ꯇꯧꯔ ꯏꯕꯥꯅꯤꯁꯦ ꯍꯥ ꯏꯕꯥꯅꯤꯁꯦ ꯁꯦ ꯃꯥꯟꯅꯩꯕ ꯏꯕꯥꯅꯤꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯥꯡ ꯆꯤꯛꯑꯦ ꯈꯤꯇꯪ ꯍꯥꯏꯔꯨꯕ ꯌꯥꯗꯦꯕ ꯄꯤ ꯍꯥꯟꯅ ꯇꯥꯕ ꯖꯥꯠꯇꯣ ꯅꯠꯇꯦ ꯑꯩꯗꯤ ꯄꯤ ꯇꯥꯕ ꯍꯥꯏꯗꯤꯀꯣ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯒꯜꯂꯦꯕꯀꯣ ꯇꯧꯕꯅꯦ ꯔꯦꯕꯤꯗ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯈꯪꯉꯝꯅꯤꯀꯣ ꯎꯝ ꯃꯔꯣꯏꯁꯨ ꯍꯥꯎꯕꯅꯦ ꯂꯥꯁ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯄꯥꯕꯨꯡꯒ ꯃꯃꯥꯒꯁꯨ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯥꯛꯄꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯆꯥ ꯑꯅꯤꯅꯀꯣ ꯑꯗꯨ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯄꯥꯕꯨꯡ ꯑꯅꯤꯕꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯄꯥꯕꯨꯡꯒ ꯃꯃꯥꯒꯀꯣ ꯅꯪꯁꯨ ꯍꯥꯏꯌꯣ ꯅꯦꯅꯦꯒ ꯄꯥꯕꯨꯡꯕꯨꯁꯨꯀꯣ ꯎꯝ ꯇꯧꯔꯨꯕꯗ ꯎꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯑꯃꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ